ngasi numida waram phone ki batungan tungan ba manipuri si phung singdagi maroi bi pauk sing khonga charaga manipur to optional gi mekeri gi myam na thamjagi ahan bada kanglei pa ki maira news ta ki lokha charaga electric na singbadi ki kuki ani Sire ama Sokle Sandel district ki Phowai kon tural manak kuki masa ahum electric na singbadi gi ani thawdok thopam de Sire ama na Chuchampur hospital la Leikatnari hari maina singbagi thawdo si Phowai kon tural mapan uyan bagi thabak chathabada high steel line na thiengbadagi electric na singbadagi sibani laikhidraba mi ani dugi Paumilal apokpa koblai thang laifam sajiktang pa amadi ngam kholen kawi kholen phaidagi na hari atopa paumana Ziribam gi Vidyanagar laidiba sport office mapu pandre multipurpose sport complex su yengsinbina ba laitabadagi kangkhong saide Zeribamna East District ki manungsana lairingai matamdugi Congress lenga ki matamda Minister O Ibobina kumja Inglisingani ga taraga taruki October kuntra ga mathuida sangaramba Zeribam gi Vidyanagar laidiba Zeribam District Youth Affairs and Sports Office mapu pandre aduga office asigi makhada laidiba multipurpose sport complex Zeribam hauzik kangkhong saibi gi phium da lairi aikhoi gi paumina Zeribam Vidyanagar laidiba sport office ki hauzik oiriba phibam hakthengna yengsinba matamna khangmangam lakhibani Sport office asida subnatangi staff ahum khaktamak leiramki staff ahum adudi district youth affairs and office officer DYASO ama physical education teacher ama LDC staff ama sini hairibi staff ahum sigi manungda DYASO oiriba miyoi asidi Khelo India ga mari lainana Imphal da laidi haina aikoi gi paumina telephone na pau phonaki aduga ata staff ani sidi office da leiramkiti loinana ayama matamna office karakhidi hairi oiriba phibam asina Zeribam da laidiba masa sports office asi mapu pandaba ga sapmanari housing office asi yengsina bagini haiduna lanai miwe ama selfie duna matam gi nek laga thamli mathau tab staff masing suna leti sport office mapung phana mathau pangthok pangamdaba mamingtagi oina leiba maramna masigi makhad laidiba Zeribam multipurpose nomagi sport complex asi kangkhong saiba phibam da leram thenaki multipurpose sport complex asi gi gallery basketball ground gi phibam atuki matik fatre masigi mathakta boys hostel girls hostel asisu sangol ga samana ba phibam da lairi maduna Zeribam da lairiba tungan ba masana singda thawai yauriba sanaroi singdi atuki matik ningba kaiba haibadu wairi athuba matamna Zeribam multipurpose sport complex asi jengsin bi hauda batarabadi pura mangtak pa phibam da lairakpa yai Hauzu Manipura thokliba kangluk irang asigi kudong saba lauduna Zeribam sport office asida thabak tawribi staff singna office kadana masa gi mayumda leibigi hainabi ama leiri loinana mari leinaba Zeribam district administration gi maikaidagi su miyeng sangdri maduna Khelo India oigi oina Zeribam da leidiba sanaroi kaya amasu selection tawbada yaure adobo sanaroi singa si matam sana ningthina train tawbinaba leitabana haujikti ningba kaiba haibadu wari maram aduna atopa district singdagi Zeribam sport office asigi karmasari oina thamlaga matam sana office kadana masagi mayumda leigadaba oirabadi Zeribam manungdagi matik chaba miyoi singkhalaga staff oina hapiduna sport office ningthina run tawnaba honaba sungani masina afaba sanaroi kya amasu Zeribam digi puthokpa ngamani Hiramasi matang na Manipur lenga ki athuba miyeng sang biyu hainasu sanaroi kyana phongdorakli atopa paumana mayok naba lanphamda leikidraba khulngakpa maisnam khaba koki militin singna tamthina ot naiki haibigi khudam phangli leikidraba athauba ani hayeng kadangban punna lairol sangadauri mamang tha February 13 da Imphal West ki lamsang police station ki manungsan ba kauktruk amasu Bethel ga lonabada koki militin singa nomai kap nabigi thagdok Leikhidraba khulngakpa khunja ani gi manungda Imphal West district ki sagol tongba mamang leikai digi maisnam khab Elias Ibomsa seikun gomdoi apokpa em hemanta koki militant singna tamthina ot nairaga hatki haibigi khudam phangle hairi pausina hai Leikhidraba maisnam khab gi thawai yaudrba haksang ngasi rims ki mirel sangda ngasi force motem tawkre mak nongmaina pandun siraba matungna koki militant singna close range ta Koki sarukta nomaina kapsin mana maram oiraga koki saruk ayamba yarom kiti masida sunatana Leikhidraba asigi haksangi private part su thangna kakthalamagi khudam phangki hari amaramda thawdo odu da Leikhidraba khulngakpa khunja nongthomba Michael Dev sei kuntragni thu apopo Leikhidraba M Ibo kunung laikai palace compound Imphal East ki haksang di ngarang rim smoke ta force motem tawkrabani makhoi anigi thawai yaudrba haksang hayeng rims ki medal sangdagi loksilaba matungda athaubasingi maphamda utpham thokpa aroiba mapung phaba ikai khumna bu ulaba matung
इम्फाल वेस्ट की कदंगबान लेबा महादेव सिंखोंग लैरोल सनबगी थबक पांथोलगने हाइदि लेखिद्रबा अथौबा मैस्नाम खाब एलाइस इबोमचा मायोनबा लनफम नोंमै मरु वाटखिबना कुकीसिंग खुदुम चलबा मतुंगदा मियाथीना हाटखिबनि मायोनबा लनफम माइथीरबा ओइख्रबसु माइपाक पोइरबसु इसागी मराइबंगनि अदुबु इसाना पाइखिब नोंमै मरु वाटख्रे हाइना मैस्नाम खाब एलाइस इबोमचागी अपोकपि ममा इबेमचाना निंगमदना पाउतम लाखलि इबेमचाना निंगमदना फोंदोरखिबदि नुमित अदुदा कुकीसिंगना नोंमै अमदि बॉम कापसिंदुना लांदारखिब नुंथुल पुंग अहुमरोम तरकपा मतमदा मैस्नाम खाब एलाइस इबोमचाना माकी मनाउ नुपा हिरोजिता वीडियो कॉल तौरक्तुना अपोकपि ममागा अरोइबो ओइना वरि सनखि वरी सनाबदुदा इमा लानसे फजन तौरे नोंमै कन कापनरि हेरखि मदुदा अपोकपि ममाना नखोइ नोंमै यावब्रा मी यामदब्रा असो अपंदी यावदेको हाइन हंखि मदुदा इमा कुकी सिंग लाकले आइगिरि नोंमै मरु यावद्रे हेरमलगा फोन थंखि इसादो सोयदन कुकी सिंग मकु चलबा मतुंगदा हाटखि बोइगनि इसागुंबा चामा चामन इमा लेबा सिंगाकपनि इसागी थवाई करि सुपामुदि अदुबो मायोनबा लनफमदा इसागी नोंमै मरु वाटखिबदुदि ममा आइगी थमोइना पेंदे हाइना पाउदंखि लेखिद्रबा अथौबा मैस्नाम खाब एलाइस इबोमचागा अरोइबोइना वीडियो कॉलिंग वरी साखिबा माकी मनाउनुपा हिरोजिना फोंदोखिबदा मयामबगा ममागा वरी सानबा लोइरबा मतुंग मयामबगी फोन कॉल तौदुना लालगी पाउ हंगलुबदा मयामबगी फोन अदु कोकी अमना पैरखि मियेदुना मितै मसा अमा सिरे हाइना पकुम पिरकपगा लोइना सिरगा लेमाइदे तादुना लेदिबा मयामबगी हक्सांग अदु फोन उहलमलगा फोन मुथतकी हाइना फोंदोरखि अतोपा पाउ अमना आरामबाई टेंगोल बुलान उहननबो होनबिरकनु एति आरामबाई टेंगोलना रोंगमै मसा अनि फारगा फुबु चैबा टोर्चरना सिंबा तौये अमदि पोस्टै क्या लुट तौरे हाइना यूनाइटेड नागा काउंसिल UNC गी वर्किंग कमिटी गी कन्वेनर थारिबा सिरोल दुगा आरामबाई टेंगोल गी हिरम अमतदा मरी लेनदि हाइना आरामबाई टेंगोल गी कंट्रोल रूम ऑपरेटर लैश्रम रोबासना प्रेस थोकपा सिरोल अमन हाइदि सिरोल सिनहाई हाना ममांगदसु हाइजखिबा क्या लैदे मदुदी एनी प्रॉब्लम थोप मतमदा आरामबाई टेंगोलदा ताइनबमदि अखोइबु लान उहननबो होनबिरगनु हाइदुना खितंग तौबगा आरामबाई टेंगोलना तौरे आरामबाईनि हाइदुना सिरोल खुदिंगदा अखोइगी मिंग पक पक्तुना थादोरक्लिबसिंग असिना ताकपदि मखोइना अखोइ आरामबाई टेंगोल असिबु थुगाइनबमदि मियामदा लान उहननबो होनरकपने हाइदि पब्लिक सिरोल अमा थोक्त्रिङैदा वखल खरा खरा खन्थनबगी हैनबी थमना फागने खाली लोइनना मरिक सुंबा पाउदमसिंग खक्तमक मियामदा थमियु असेंगबा असुंबा लोगेबा थबक तौफम थोकपा अदमक तौबियु अतमनना आरामबाई टेंगोल ताइनबमदि मियामना लान उहननबो होनबिरकनु हाइदेनसु पाउसिदा मखातारी अतोपा पाउमना कोकी मिलिटेंट्सना कौथरुक्तु नुमै कापसिलखरे ngara numidang कुकी सिंगना ड्रोन अनि थगलकपदा नुमै कापतुनु तंथोखरे ngara numidang pung 9:40 ताब मतमदा इम्फाल वेस्ट डिस्ट्रिक्ट की लमसांग पुलिस स्टेशन की मनुंगसना कौथरुक सिंग मितै लैकाई नोंथक्तिगी सरुक्ता कुकी मिलिटेंट सिंगना ड्रोन अनि थगलखरे हाइदि कुकी सिंगना थगलकपा ड्रोन अनि अदुना यामना नेमना कौथरुक सिंग मितै लैकाई की नोंथक्की अकोइबा मफम सिंगना पाइदुना लेबा कुंजासना उबा फंखि खुदक्ता खुलंगाकपा सिंगना नोंमै राउंड क्या ड्रोन अनि अदु तमना कापखि मसिदगी ड्रोन अनि अदु नोंथक्की सरुक्ता यामना वांगना पैकेटखरबा मतुंगना मफम खंगना मांखरे कुकी सिंगना सथरगलिबा थवोंग असि ड्रोन थगलगलगा मितै खुल सिंगना करी तौरी मतौ क्रमना अटैक तौबा यागदगी हाइबा अरोन अथुप सिंग अदु खांगदोकनाबा होनबा होइगनि हारिबा मफम असिगा इकान कानदना कौथरुक सिंग मनिंग थांगमा सरुक्ता कुकी मिलिटेंट सिंगना नोंमै राउंड क्या मरुम कापथरक्तुना लांदारखरेदि खुंजा सिंगदगी फंगबा पावगी मतुंग इनदि कुकी मिलिटेंट सिंगना नोंमै कापसिनुना लांदारकपतुदा खुलंगाक्लिबा खुंजा वॉलंटियर सिंगना सुहंदुना नोंमै कापखि मसिगी मतुंगदा कुकी मिलिटेंट सिंग अदुना मखातना नोंमै कापलाखिद्रे हाइदि खुंजासिंगना फोंदोरकपगी मतुंग इनदि कौथरुक कदंगबन हारिबा मफम असि कुकी मिलिटेंट सिंगना यामना तोइना नोंमै अमदि बॉम कापसिनुना लांदाफम मोइदे मिसिमिना अमदि असो अपन क्यासु यावख्रे मदुना हारिबा मफम सिंग असिदा मणिपुर लेंगाना स्टेट सिक्योरिटी फोर्स सिंग थाजिनबिदुना ngaksenbagi thabak paikhatpiu loinana kौथरुक कदंगबनगा ताइनबसिंगी मफमना कुकी मिलिटेंट सिंगना मनिंग तमना केम हांगदुना मदि सथोकसिन तौदुना लैरिबसि अथुबा मतमना ताकथोकपिदुना नोंमै कापनबगी थौतुक मखाताना थोक्तनबा खुंजासिंग लैताना लैबा ngamnaba thabak paikhatपिu हाइदि अतोप पावमदना मियोय अनि नोंमैगे कोनना फारे थीबा खंगदना लैरखिबा मियोय अनि अमसु AR ना फारगा पुलिस ता सिनरखरे ममांग था जनवरी 19 असम राइफल्स की कांगबु अमना इम्फाल मोरे लंबी परिंगी पालेल मनाकी विजयपुर हांगवा मोबाइल व्हीकल चेक पोस्ट लंबी दलाक गाड़ी सिंग चेक तौबगी थबक सथबदा I-20 कार तोंगदुना लाकपा मियोय अनि नोंमै कोनन फार हेरि फारब मियोय अनि एदुदगी पिस्तोल अमा स्मोक बॉम्ब अमा नोंमै मरु खरस फंगले फगलबा पोलम सिंग अदुगा कोनन मियोय अनि एदु पालेल पुलिस स्टेशन खुसिना खरादि
Nakal amaromda thiba khangdre haina police ta wakala khiba mi ani Assam Rifles ki kangbuna phaba oramle pharaba mi ani edusu police na kusnar khradi pausnai mamang thagi kunga mapangi nungthilpung ani rom taba matamda Tenopal district ki masi police na konba Khurkharthil village tagi mi ani mapam khangdana mangkhre haina khuladugi khulakpa konai maring na police ta wakala khibne hadi mangkhre hariba mi ani edu maki masa nupa khulak karung thang Dangsawa say kuntraga mga amadi Des amodar maring say yangkay gamathoy apok palaikidraba Des laithol kawi en satang bilis tagi ni haina palakhi hadi police ta pisin ki buwa ka chirola dugi matung ina police ki mekai digi thiba humbigi thabak sa tharingai miyo ni du Assam Rifles na ngarang Tenopal police station da kushina rakhra hadi makhoi ani gi mathak ta makha ta legal action lapatkre loinara imung manung da su police ki mekai digi pau pi khra hadi atopa pau madana Lan gi awaba mayok nariba sugunuda nursery tamnabi school leitabadigi angang sahumrom laidik tampham leitabagi awaba mayok nari Manipura thokliba sathiraba kangluk irang asina khwaidigi hena sogalaba mafam ama oiriba Kaksing district ki mafam ama oiriba sugunu amadi serawariba khulasisu ama oiri laibak thibadi lan gi awaba hakthengna awaba mayok nariba hairiba khulsing asida Pikliba angang sing nursery class ta laidik tamna school amata leitabadagi haujik sugunu khaktar angang sahumlom nursery class ta tamba phangdana leire haidi phausi esi angang singi mama mapa kaya na phongdorokpagi matungina de haujik sugunu da leiriba Konungjaw gi girls school asi government ki school ni masida class 1 dagi 5 phawba leire aduga sugunu higher secondary campus manung da leiriba government ki UJB school amasu lei haribi school ani asida nursery class hangdaba maramna angang sing leirik tamba phangduna leibagi maramne hadi pausna hai sugunu da leiriba Konungjaw gi girls school asida lengana class 1 dagi 5 phawba leiriba sigi mathakta nursery class hapsin biduna pikliba angang sing leirik tamba phangan bi wadi private school gi oina sugunu maya lekai da leiba hana oza oirambadigi potharaba mi emagi mayum da hangduna nursery class ta angang khara de dumak tamnari adubo Mingsan sial na singba asang basen pamputok pun ngamdabana private school asida angang taman ngamdabagi maram oidi hari angang singi mama mapa singa phongdorak pagi matung inadi sugunu higher secondary compound manung da leidiba government UJB school si function tawdun leidi yamna ngaklibi school si gi oja sing haujik su thagi tulop sang naina phangduna dumak leidi maduna function tawdraba UJB school si lengana mapung phana function tawdun school class tawhan biyo loinana UJB school si da nursery class hapsinduna pikliba angang sing leidik tama phongan biyo hari amaromda sugunu higher secondary school si kanglok irang siga mari reinana ngaksen bigi thabak paikhanaba BSF sing lesson khibadigi mairoi sing na mapung phani school class tawba yadabagi awaba mayokna dana leidi adobu school asida lairiba BSF sing asi sugunu police station gi awang thangmada leiba sugunu hospital gi staff quarter oriba mafam asida hongjinana bagi damakta sem sabagi thabakti paikhatle hairi atopa pawmana Moreda leiribi state security force singi damakta case per vehicle ama tangai fadana mathau tari border town Moreda housingak sienbigi asobu thaudang loriba state security singi manungda special commando singi damakta oina case per vehicle ama tangai fadana mathau tari hedi manipulenga na hariba case per vehicle si athuba matamda leibiduna Moreda leiribi state security force ta sinnabi batarabadi ngak sienbigi thabakta khumang saksina thabak paikhat pangmani loinana Kuda ki oina Moreda Impal thulakpa amadi athuba matamda Moreda amuk sangsinba matamda khwaidagi hena khudong chabu oigani hadi Kuki narco terrorist singa khud thongnarakpa matamda aso apana amadi mathau taba polam sing Impal tana lawba satpada case per vehicle si nongmai laitabadagi yamna sauna awaba mayonari lengana case per vehicle ama laiduna pibirabadi ngak sinmigi thabak paikhatpada hiram khudimakta khumang saksinaba paikhatpa ngamgani hadi Housing Moreda leiribi state security force ngasi More town manung nagi atopa mafamda yamna safe oina satnabagi damakta case per vehicle si mathau tai masi leirabadi Kuki narco terrorist ngasi Moreda gi takthokna bohonabada yamna sauna mai pa poigani maram aduna case per vehicle si manipulenga na athuba matamda leibiduna Moreda leiriba state security force ngda sinabirabadi Moreda mausagi tangdu leitaba punsida hanjin hanana bohona bangamgani hairena pausida pali Kangla paudigi topa pawamna Kuki militants na thamna pokpi amadi naran sina maning nomai kapsilakre Bisnupur district ki thamna pokpi amadi naran sina maning da ngarang so amung hana Kuki militants na bom yona nomai round kya kapsinduna landarakre Thaudo singara numidang pung 12 minute tararom tabada kurai matik sana paiba Kuki militants aduna thamna pokpi maning singlomda bom pokayan bagaloinana nomai kapsilakibani Makha tarakpo oina ngasi ayuk pung 13 makhairom tabada amung hana lower
Hoiren tak maninglomdagi amuk hana thamna pokpi area da nomai kapsilakibani nomai kapsilakiba adura aso apan yawagi pawdi leite haidi loisalak poina to pawmana miyathina hatpi khraba nevi mihat ki GAC na taliba dabi sing lengana thabak to onthok triba phawba asi baksang lawroi GAC Manipura thokliba kangloki rang asina maram moiraga mamang sahi English ngani ga kungahumdoi gi me kunga nipanda sugunu awang mandap laikai digi thiba khangdan lairakhiba ngangom nevi allies yai fababu tam thiba mihata hatpada senari ba miyai sing logeba matik saba serak pi gadabani haina Manipur lengak tungan demand kya ama sutankre loina taliba demand sing asi lengang na thabak oina pangthok triba fawa asi baksang lawro hena GAC gi meke digi phongdokre wafam sing asi JAC of Let Hangangop Nebi Mitai Nusinduna Manipur Press Cup the Pangtokiba, Paumisung Unabamada, JAC gi convener Ahibam, Sanda Toina Fongdokibani, Magna Makatana Pungdokibani, how Kiba English Singaniga Kungo Humdogi make Kunga Taritki, Ahing Nongyai, Sugunu the Satarakiba Lala Duga, Marilena, Laikidraba, Ngangop Nebigi, JAC in Manipulang to Talib demand Singadudi, Ahanbada, Makut Sanduna, Faraba Muyema, Buhalabamatunda, Mangak Samli and Duna Makoina. Thaksa beer bottle sing nam sinduna yamna tamthina hatpada sienaba thangbai hawkip 8182856292 amadi atai sienaba miyoi sing athubu matamna faaduna logeba phangpham tokpa serak pigadabni ani suba demanda asiba mi amabu mangak samlenduna natai chada mongna otnaiduna miyoibagi punsibu sanapot kum sanaribu Kuki jatibu Manipur gi laima isidagi taktoki gadabani ahum suba demanda laikhidraba imungda sanaba lenga ki thabak post ama piba Mari subada laikidraba nevi ga siwa haksang phumlam liba mafam asi sugunu da liba kuntra ga tare suba Assam Rifles ga meter sani fadana lapnaba mafam nati masida Kuki singna mi amabu asuk tamthina khatpa matamda karigidama AR na khangdabano AR laibana mita yekoida sep oide maramaduna sugunu da liba AR athubada lakthokuna atopa Central Military Force ama thamiba manga subada JAC na thamliba demand sing phangdriba phawba NG Nevi ga si baksang loksindaba amadi aroibada JAC na thamliba demand sing asi lenga ka yanaduna demand sing asi phanglaba matamda NG Nevi ga si baksang loksinduna Manipur lal asida marebak Manipur kanaba lanphamda thawaina pontha pikhraba athauba mayamgi mongphamda NG Nevi ga haksang lairol sangini hena phongdokhi ado hauskoi nadi myam paus matang ase lusinjarage masu myam punana wa update ngaminasi